Fellowship Infalgi Foundation Day ngasi Travel Research Institute pangthokre taramadu da Chandel gi MLA Nungsalung Victor ADC Chandel gi Chairman Lutkhoje Jongna chingba mioi kayana saruya ke Monsang Jati gi isei nomai gi tharom kaya ga loina na pangthokiba tharom aduda Lutkhoje Jongna apikpa furum ama oiriba Monsang Jati gi culture yokha patangai fade Jati asigi apunba gi saktam ngakuna thamnaba amadi hena Chesil hanaba asiguba tharom toina silal ningi phongdokhe mioi na pokpada religion custom culture siga kaina ba yada ne mashimayam function to koi le ba Women Action for Development Ward Infalna Masiga Chamina River Loop Sing Amasung stakeholders singer Kusam Naraga from peace in the home to peace in the world, let's challenge militarism and violence against women. Hybrid team the international fortnight protesting violence against women. Hybrid team the Thorum Ama La Libertang Kumangadagi December Taranito Fauba Manipuri Mafum Kayada Pangtokatoriba Asiga Mari Lenana Numit Sing Asida Kanaguba Loop Amade Sanstan Amatana Banna Traga Blokana Jumba Amata Tawigano Haina Apil Taurali Jahi asigi August ke tang kumangada Ukrul district ke Riha village tagi nupi ama mahaki mapuroibana mai tharaga hat kya ba thodo adu ngasi Manipur State Commission for Women gi team amana haktinana chatuna yengsin kre khongchara duda commission asigi chairperson I Betombi member secretary S Megachandra member Mazida Khan amade field officer KS Somarendra na chingba music loina ke thodo adu da lekhidabi Vamya Rai Khan Mapuroiba Uting Rai Khan Kowinupi Adu Fungrei Tanda Leiba Varagi Yum Amada Mai Chakpadagi Lekidabani Haba Pau Media Dayaurok Padagi Commission na Haktena na Yangsin Bagi Kongchat Chatkibani Imung Manungi Muisina Mai Chalaba Matunda Vamya Rai Khan Ukrul District Hospital da Pukatuna Laying Laba Matunda Rims Hospital da Lakanaram Naga Lekidabani Maki Masada Chada Marfudra Manga Hena Maina Chakpadagi Siki Mana Hinge Matamda Mapuroibana Youth Laga Fuba Cheba Tatana Chatabadana Tana Nupi Koi Haba Wafam Su Commission ki members sing the tamke Imung Manungna Makatana Vamya Rai Khan Machani Hundok Lamlaba da Hundok Lambatana Tana Tha Tare ke Angang Amasu Naupuri Bani Matai Manau Toina Khana Chaina Badagi Sidringagi Mangoina Tha Aniro Mapam Dahalaktuna Ledami Makubo Amade Manembona Mangonda Wat Nebagi Thawong Makachatha Tana Chatha Haloi Haibagi Thazaba Piraga Pukibani Misi Asi Jinaniga Way Fundoki Commission gi chairperson Ibetombina Thodo Asi Thamoi Shona Nungai Taba Thodo Amani Asigumba Thodo Singda Manipur da Thigat Pagi Thaba Khongjel Tapi Haina Khali Thodo Asi Matangda Mara Lebe Sing Ain Gyoiba Cherak Fangana Ba Hona Bada Commission gi Maikaidagi Angaba Bateng Pangani Fundoki da siguma semuk thoktana ba mai dong chakli ba crime gi mai chakse dum handaki sida pulap na mutat paya bagi thijin hunjan bagi pangkak tubi kara tappe na uje na masi tam yam sa na yam na thu na thijin hunjan na yam na wajar ba imung de da kari mateng pang ya ba ain ge thongdana karma khongthang lokhatlaga imung sigi lebaki khun sigi punumaksida matungna muk thoktana ba karma dandi piraga karma bichar tawrena yamna thun chathabam thoi aina thamjage National Security Advisory Board ki ngarang silong da nomageba mifama mapangtho kibaga loinana awang no prasa singna muthat khinaba dabi tawriba afspa asi muthatlo haina Bharat Sarkar da mifam asi recommendation thaba da yauri hari board asi official amana phongdo kibada mifam asi non government state representative sing yauna chathakiba mifam aduna awang no pok Bharat ki state singna thenariba issue kaya kupna khana naina ke loinana counter productive oiraba afspa asi Mutanaba Mod Pinarakana recommendation Haptuna Tagadoribani Heidi
Ngasidagi tha asigi tang kuntra fawba mapal kangjebung da pangtokadriba taruksuba Manipur Polo International Inglisingani tarani thoiga madi leinana Director Transport na hukum ama thoktuna lambi chathok chasinda ahomba khara thamkhre hukum asigi matungina singjamei thawal maikerom dagi lakpa auto rickshaw mega diesel auto gari sing moirangkhom oil pump dagi kaisamthong kaisampat amasung baheng lekai lambi da chalaga nagabapal da park togani hanbasu chamana balambi da hangani hukum asi DSP Infra West ki recommendation matungina thokpani hairi Haukibai Inglisingani Sumna Nipangi Mumbai attackta Mioi Chamaga Humfutaru Hat Kiba Madi Aso Open Kaya Nangan Kiba Aduda Chenaba Pumnamag Security Nakaptuna Hat Kraba Matungda Mioi Emma Pahoba Laskar Itoibagi terrorist Azmal Kasab Ngasi Ayuk Punegi Yerawada Jail da Fasi Toduna Hat Kre Mark Fasi Tokre Haba Wafamasi Kendragi Home Minister Susil Kumar Sindena New Delhi da Pangthokpa Paumi Singa Unaba Madama Fondo Kibani Handa Kungi Nong Chuba Wat Kibinamaram Oiduna Wangu Naudakong Lokol Sangon Sumbi Lokon Amadi Jairoi Tongkong Lokon Ye Lomi Sing Awaba Kaya Mayuk Nari Lo Panba Yadraba Amadi Palaga Su Fawam Ngakta Webina Awaba Mayuk Nari Lomi Singi Kanbiraga Manipur Sakar Naning Tamarumarang Pigani Haiki Badunga Sifawba Fangdri Atuba Matamda Marumarang Sing Lomi Singda Fangananaba Amadi Lofomgi Awaba Si Kangbiraga Mari Dainaba Singna Lausa Lobi Danaba Haiba Wafam Youth Social Action for Rural Development Naudakong Na Fondoroli Hauzik Sanabagi Pau Ngasi Sanabagi Pauda Manipur na yumbu oiduna Kumalampa Sports Complex chathariba kontradak shiba Junior National Softball Championship ki ngasi sana kiba nupage section da Chhattisgarh na Nagaland bu goal 13 sunoda Andhra Pradesh na Jammu and Kashmir bu goal 13 sunoda Manipur na Nagaland bu goal 3 da Delhi na Chandigarh bu goal Tara Mathoida Aduga Chhattisgarh na Manipur bu goal 13 sunoda Maithiba Pikre Girls ki section da Delhi na Haryana bu goal 13 da Kerala na Chandigarh bu goal 13 sunoda Aduga Madhya Pradesh na Jammu and Kashmir bu goal 12 sunoda Thoikre December ki taradagi na tarahumdoi fawba Tamil Nadu da pangthokadriba Asian Power Lifting Championship da Manipur dagi Rohan Daistram bu India ki team da represent tawnabagi damak Indian Power Lifting Federation na khalale Rohan ALBBDC ki coach L Inau gi makhada training tawri Manipur Table Tennis Association Sindhurangarandagi DM College campus leba Indo Stadium da Kunthamari Rakshuba State Inter-District Table Tennis Championship Hodokre Imphal West, Imphal East, Thawal amadi Bisnupur District ke player Chanirom na saruk yariba tournament asigi Cadet Boys ki team da Imphal East na winner oikre aduga Bisnupur na runners up Sub Juniors Girls team da Imphal West A na winner aduga Thawal A na runners up Youth Boys team da Thawal A na winner aduga runners up na Thawal B na takre Manipur Handball Association ki Inglisingani tarani thoidagi Inglisingani tarataruk fawbagi thawpugada basingi fam sinakre President da N Samananda aduga General Secretary da M Manglem Singani loinana Vice President amadi ate official singi su fam sinake masigi manung da Executive Member mapan amasu yauri ngasi fam sinabagi tharam adu Manipur Olympic Bhavan da pangthoke West Bengal ki Kalyani da pangtholiba under 12 amadi under 13 boys football festival da Manipur ki under 12 boys na Karnataka bu goal sinoda under 13 boys ki match da Karnataka ki makhutta Manipur goal sinoda maitikre under 12 boys da Manipur na Maharashtra bu goal sinoda thoikre Ketrigaon ki aba ground da Kwame Ektawi kamari lenana Department of MOBC amadi Youth Affairs and Sports ka kusam naduna Welfare of Minority Day ki thorom pangthokre thorom aduda Yas amadi Tourism ki Parliamentary Secretary M Prithviraj Singha amadi MOBC ki Parliamentary Secretary Amin Shah susal yaki Kumalampak Indo Hall ki makha thangmada leiba kom amada sagol ama numit humni gi mamangda tasinduna leibadagi Yas ke regular coaching gi oja sing amadi satra singna changsinduna kankre matungdadi asigumba thodo si thotanaba Kumalampak complex ta sa san thadok pidanaba phungdora le Ngasigi ba ingasagi pau pizari Lamfel pataleba ICAR dagi fangba pawi matung ina ngasigi khwaidagi saba degree Celsius kumapan dasmik mari khwaidagi ingba degree Celsius taramari dasmik nipan nuksita yawe ising manilgi chang ayukta chada marfudra nuthildana chada humfumapan nungjugi chang na millimeter sunyani Loislakda maroi ba pamu kana pizari Maigi kumai yauna Manipur Sangai Festival hokre
Inner Line Permit System ki matang da Hindu Pauche da UG Group na Joint Committee Sembani haba wafam hakchina lobugaloina na aran bani fondokre. Amadi Manipur da hona bakan ba entrepreneur masing yamlabadi small scale industry sing hena chakukani. Ngasi Nov ISTV na pizza pa pau matasu sinjari miyang tabriu sumbo mukana kurumjari.